Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjeri ngasi samahausago Chakrijao ani suba tangkak amok buduna lakjeri mayam punna taminarasi Ikhawlang liba mahakpo lakjaradrakhan Ikhawlang mamit ingamagaloinena yengjeri majana hanglakpagi maikaiduda Mama imbe malay mado sandiagi mayra thanbalo erdona imung jangge tawada iri khomagi kari makhol tardona nofe tawjardona ngayhak ngayran kaliblaga machagi maike yengduna leiri garage da gari do insilaga mathanda kumlakpaduda leimado nofe toroma maithongdo sat hanjaladuna khonjaldo wanglapna hairakli Kadawaino nang halaisa ha As ima kai wangno hai khangde hai de khangde jaja yam ngangno Nang amo oiraroi sungoi oiraroi haiseni oiraroi di oiraroi ko ai jase liraga dum leirani mayung ban masu khang he khangaroi nangi dine maung manan magangtani thabak thongam daida pusilakani daine halakpadana nasana thanda paraga la isena kari ha nati nangi sibo karam kanaga pusilak tawrige iri khomba mamagi waduda sarek de khamjilakni ima aisu gari sida hapurabani coffee ma pitha gane thadura iseni nang base sokthai thaje ai imana masemani ai kanam kem khangde ko khangde iseni nangna oidabado adum ngangduna leiro nangama ngangduna prap imunglamda changba hauki iri khomasado mamagi matungdo sosot inaduna mase imunglamda changnakle leimado porok son meleptri sorry ni khangde pendri ni khangde pangangde ngangli aige jase aina pokpada kai soikrabanu khangde pele woiba pungpen hek bel haiseni ko pele hai aidi pungpen pela bani pen bade hendok dana khabam se yor bani tawrise chakhum dana thoibado leimage selok tu tawade mathanta nok dana wari sanajari ima sena kuilang lang se nupi purak pagide oramaroi nupi purak dana microphone pa maso yen oramni fire brigade kalak dana soinarani tawrise mathanda makol thoknaga nokli thoibado ngasai de yam harau ki bane macha halak trin nga thung macha se kaina khairamban macha na pari basalak pagi isausena ngagi bakal galoi koramani amuk phairak machin ngado chingladana filter dai sunglass ama jro yardona gajak thakjali P11 haisani aidine P11 haidana kanadi P11 bhajana masigi hanuba nupi thini khangdaba malaisena oiso helaban ai fawa jahi se kunipan sora abane ba iyum gado pan bayarabani man he khongdana aisuli dore P11 haisani ho pung P11 haisani Ima asena pian badagi aini hena pela bani makol thong na glass to besin manak tuda koko thamli lei mase saudo makhatana samlangli chakhom de leiki bathoi bado tana basandana kananga lawrakli oh thoiba nang jak to thongra no ko ne da bung na thonggi tholo icha to mwana bani thoro la iri komodi mamagi wa duda mamik kadu khanglo thorokli ngasai kai duty chalubagi waga wamba duda mamana jak thongna ba hairak pasida nang horoi matago sarek de khomjelakli as kainoi ba ngarbo ai thebak wana chaluraga jak thongai siba halak padagi ai ga phamo changwana tri soirei ma ge soktaraga leiri aduga mok jak thongai sibo kai thamoino oh khangde ai di khangde ba amta khangde ko amta khangde ai sene ai di machangi waduna thairega amka so thoibo kaurakli Thaimaso chakhom dagi thorok na laudano khomnakli Tari kari no khangde lan ga leibro saita pile saita sita sangmya mali ma senang kari khulaw chalaw no khangde sakta duga changsan dona mamase ge manak tuda git ka phamthei laimaso thoibana ngangang duna lakpadu tar dona saurap hairakli Thaiba nang chei jani ko sita sangbi kai duna lawbudu tarbro nangbo nangodoina pulap tanarakani haujik Theba mama sigi manak tuda kitang lapthok tuna kiwe ma ongamaga uladuna thangnaba safa macha duda famki oima ki karino matu thiba khangdaba da cheibiu aingondaga dine onsinbiranu ko Theba nang su cheichi phajana ni ko chalo chaka thongro chalo ho karino chaini no na ai senoi phubam la yamna ngai bi type kaino ba imung sen aingonda khanbiri se kaino ba yengbiri ba mi ereng se ba Aibo sonjebini kainaga khongoina biribra aida chacha khrage lege khara konsiladuna pughagatuna chatkina basim sarakli leima susat machi lingtuna thoibabu chatkidana ba haiduna ta makodu lamduna pharaga phamu haina ingit tawraklaga mabu kawrakli icha thomba
ꯊꯣꯏꯕꯁꯨ ꯃꯃꯥꯡꯒꯤ ꯀꯧꯊꯣꯛꯇꯅ ꯀꯧꯔꯛꯄ ꯃꯤꯡꯒꯧꯗꯨꯗ ꯃꯃꯥꯏꯗꯨ ꯐꯠꯂꯦ ꯁꯤꯜꯂꯛꯂꯒ ꯃꯥꯅ ꯍꯥꯟꯅ ꯐꯝꯂꯝꯕ ꯃꯐꯝꯗꯨꯗ ꯒꯦꯠ ꯍꯦꯛꯇ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤ. ꯏꯃꯥ ꯏꯄꯦꯝꯃ ꯈꯨꯀꯧꯗꯣ ꯆꯤꯡꯅꯗꯕ ꯉꯝꯗꯦ. ꯌꯥꯋꯥ ꯇꯥꯛꯄꯤꯗꯧꯔꯤꯗꯣ ꯃꯤꯡꯅ ꯍꯥꯏꯔꯛꯑꯒ ꯊꯧꯗꯥꯗꯣ ꯑꯣꯏꯔꯤꯅꯤꯅꯦ. ꯏꯔꯤꯈꯣꯝꯕꯗꯨ ꯂꯦꯞꯅ ꯃꯃꯥ ꯃꯆꯥꯗꯨꯅ ꯇꯧꯅꯔꯤꯕ ꯂꯤꯂꯥꯗꯨꯗ ꯃꯆꯤꯟꯒ ꯄꯨꯏꯔꯞ ꯍꯥꯏꯔꯛꯂꯤ. ꯌꯥꯝ ꯅꯨꯡꯁꯤꯅꯈ꯭ꯔ ꯃꯥꯜꯂꯦꯗ. ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ. ꯆꯥꯛꯁꯤꯁꯨ ꯑꯩꯅ ꯇꯥꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ. ꯄ꯭ꯔꯦꯝꯗꯨꯁꯨ ꯂꯩꯔꯝꯃꯔꯣꯏꯅꯦ. ꯑꯩꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯤ. ꯀꯩꯗꯤ ꯎꯄꯥꯏ ꯂꯩ, ꯊꯣꯡꯕ ꯇꯥꯕꯅꯤ. ꯍꯥꯎꯅ ꯂꯧꯈꯠꯄꯤꯌꯨ ꯍꯣꯔꯦꯟ. ꯃꯊꯦꯜꯒꯗꯣ 2-3 ꯂꯣꯡꯖꯔꯛꯀꯦ. ꯃꯤꯅ ꯃꯉꯥꯡꯕꯗ ꯆꯥꯃ ꯈꯨꯝꯍꯧꯔꯒ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯃꯁꯨ ꯁꯔꯦꯛꯇ ꯈꯨꯝꯖꯤꯜꯂꯛꯂꯦ. ꯗꯥꯕꯣ, ꯅꯪꯁꯨ ꯋꯥꯈꯜꯗꯤ ꯇꯧꯕ ꯐꯕꯅꯤ. ꯆꯍꯤꯗꯣ 35-36 ꯁꯨꯔꯝꯃꯅꯤ. ꯏꯃꯥꯁꯤꯅꯒ ꯍꯥꯠꯇꯣꯏ ꯇꯧꯔꯤꯁꯦ ꯈꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯕꯅꯤ. ꯅꯪꯅ ꯅꯇꯨ ꯊꯤꯗ꯭ꯔꯒ ꯑꯩ ꯑꯣꯏꯅ ꯁꯤꯗꯧꯔꯦ. ꯑꯇꯩ ꯂꯩꯔꯤ. ꯑꯇꯩꯗꯤ ꯂꯣꯏꯅ ꯂꯥꯏꯕꯨ ꯂꯥꯏꯊꯣꯛꯈ꯭ꯔꯒ ꯑꯩꯁꯨ ꯗꯥꯕꯨꯡꯅ ꯌꯨꯝ ꯄꯥꯜꯍꯜꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤ. ꯗꯥꯕꯨꯡ ꯄꯥꯟꯕ ꯄꯥꯟꯗꯕ ꯑꯩꯗꯤ ꯄꯥꯟꯗꯕ ꯌꯥꯔꯣꯏ. ꯍꯣꯔꯟꯒ ꯈꯣꯡꯂꯝꯃꯣꯏ ꯍꯥꯏꯔꯤ ꯑꯩꯗꯤ. ꯏꯔꯤꯈꯣꯝꯕꯗꯨ ꯁꯧꯔꯪꯅꯅ ꯊꯣꯏꯕꯗ ꯌꯦꯡꯂꯛꯂꯗꯨꯅ, ꯅꯪꯅ ꯍꯨꯕꯤꯔꯤꯕ ꯑꯩꯒꯤ ꯆꯍꯤꯁꯤꯅ ꯀꯌꯥꯅꯣ? ꯅꯪ ꯅꯇꯨ ꯌꯥꯝ ꯊꯤꯅꯤꯡꯕ꯭ꯔꯥ? ꯊꯣꯏꯕꯒꯤ ꯃꯅꯥꯛꯇꯒ ꯁꯥꯎꯅ ꯆꯪꯁꯤꯜꯂꯤ. ꯊꯣꯏꯕꯁꯨ ꯃꯥꯒꯤ ꯗꯥꯕꯨꯡꯒꯤ ꯃꯑꯣꯡ ꯈꯪꯂꯗꯨꯅ ꯍꯣꯠꯇꯅ ꯆꯦꯟꯈꯤ. ꯂꯩꯃꯁꯨ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯀꯨꯝꯍꯩꯗꯨꯗ ꯑꯇꯣꯝꯕꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯀꯟꯅꯒ ꯊꯧꯖꯤꯜꯂꯤ. ꯏꯆꯥꯇꯣꯝꯕ, ꯆꯦꯜꯂꯨ. ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯗ ꯋꯥꯍꯜꯂꯨ. ꯆꯦꯜꯂꯨ. ꯈꯔꯁꯨ ꯑꯣꯠꯀꯗꯧꯅꯤ. ꯑꯣꯠꯂꯀꯥꯟꯗ ꯈꯪꯂꯛꯀꯅꯤ ꯃꯥꯏꯅ. ꯑꯣꯍꯣꯏ ꯃꯥꯆꯦ, ꯏꯃꯥꯁꯤꯒꯤ ꯌꯥꯊꯪꯅꯤ. ꯊꯣꯏꯕꯗꯨ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯜꯂꯤ. ꯏꯔꯤꯈꯣꯝꯕꯁꯨ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯩ. ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥ ꯑꯣꯟꯊꯣꯛꯈ꯭ꯔꯤ. ꯃꯇꯥꯡꯅ ꯃꯇꯝꯅ ꯑꯣꯏꯍꯟꯈ꯭ꯔꯤ ꯆꯍꯤ ꯌꯥꯝꯃꯕ ꯄꯥꯈꯪ ꯑꯔꯤꯕꯗꯨ ꯑꯉꯥꯡ ꯃꯆꯥ. ꯏꯃꯨꯡꯗꯨꯗ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯅꯔꯤ. ꯏꯃꯨꯡꯗꯨꯗ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯒꯥꯎꯟ ꯊꯥꯕꯒꯨꯝ ꯊꯥꯅꯔꯤ. ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤ. ꯂꯩꯃꯁꯨ ꯅꯦꯅꯥ ꯇꯥꯅ ꯐꯝꯊꯔꯛꯇꯨꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯇꯤꯕꯨ ꯔꯦꯝꯕꯨꯠꯇꯨ ꯂꯥꯎꯅꯗꯨꯅ ꯃꯦꯠꯂꯤ. ꯃꯄꯥꯟ ꯍꯦꯛ ꯆꯥꯅꯔꯤꯁꯨ ꯍꯦꯛ ꯊꯥꯕꯒ ꯁꯦꯔꯦꯜ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯤ. ꯁꯦꯔꯦꯜ ꯂꯥꯛꯂꯝꯕꯗꯨꯗ ꯂꯩꯃ ꯊꯣꯏꯕꯗ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ. ꯊꯣꯏꯕ, ꯁꯦꯔꯦꯜ ꯂꯥꯛꯑꯦꯅꯦꯍꯦ. ꯊꯣꯏꯕꯁꯨ ꯆꯦꯜꯂꯝꯕꯗꯣ ꯉꯥꯏꯍꯥꯛ ꯂꯦꯞꯂꯗꯨꯅ ꯂꯥꯎꯔꯒ ꯈꯨꯝꯂꯛꯂꯤ. ꯍꯣꯏ ꯃꯁꯤ. ꯉꯥꯏꯍꯥꯛ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯒ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯏꯔꯤꯈꯣꯝꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯗ꯭ꯔꯦꯁ ꯍꯣꯡꯂꯗꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯤ. ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯨꯔꯒ ꯀꯤꯆꯟ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ. ꯎꯄꯥꯏ ꯂꯩꯇ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯦ ꯅꯨꯄꯥꯗꯣ. ꯁꯣꯝꯗꯁꯨ ꯂꯩꯃꯒ ꯊꯣꯏꯕꯒꯗꯣ ꯁꯦꯔꯦꯜꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ. ꯀꯤꯆꯟꯗꯅ ꯏꯔꯤꯈꯣꯝꯕꯅ ꯃꯣꯏꯅ ꯅꯣꯛꯄ ꯇꯥꯔꯒ ꯃꯊꯟꯇ ꯄꯨꯡꯁꯥꯎꯗ ꯁꯥꯎꯖꯔꯤ. ꯃꯇꯥꯡ ꯆꯥꯗꯅ ꯁꯅꯥꯂꯦꯟꯗ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯂꯤ. ꯍꯅꯨꯔꯛꯑꯕꯅꯤ, ꯈ꯭ꯋꯥꯡ ꯀꯣꯟꯁꯤꯜꯂꯛꯑꯦꯁꯦ ꯈꯪꯉꯕꯅꯤ. ꯅꯨꯄꯤꯅ ꯈꯪꯕꯤꯒꯗ꯭ꯔꯥ ꯈꯪꯕꯤꯗ, ꯏꯃꯥꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯐꯕꯤꯗ, ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯌꯦꯗꯤ ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ. ꯄꯨꯔꯥ ꯂꯣꯁ ꯑꯣꯏꯔꯦ ꯑꯩ. ꯏꯁꯧ ꯂꯥꯡꯗꯨꯅ ꯊꯣꯡꯕꯗ ꯂꯣꯏꯕꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯆꯥꯛꯇꯣ. ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯛꯄꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯕ꯭ꯔꯣꯖꯦꯟꯁꯨ ꯍꯜꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯦ. ꯆꯥꯛ ꯊꯣꯡꯕ ꯂꯥꯛꯅꯔꯤꯉꯩ ꯃꯥꯒꯤ ꯀꯥꯗ ꯆꯥꯔꯖ ꯇꯧꯔꯝꯕ ꯐꯣꯟꯒꯗꯨꯗꯤ ꯑꯃꯠꯇ ꯍꯦꯛ ꯅꯤꯡꯁꯤꯡꯕ ꯄꯣꯛꯈꯤꯗ꯭ꯔꯤ. ꯂꯩꯃꯁꯨ ꯃꯆꯥꯅꯒ ꯆꯥꯛꯀ ꯊꯣꯡꯕꯗꯣ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯆꯗꯦ. ꯑꯗꯨꯕꯨ ꯅꯨꯄꯤ ꯊꯤꯅꯤ ꯈꯪꯃꯟꯗ꯭ꯔꯕꯗꯨꯗ ꯈꯔ ꯑꯣꯠꯀꯦ ꯁꯥꯗꯅ ꯑꯣꯠꯂꯤ. ꯍꯟꯗꯛ ꯃꯔꯛꯁꯤꯗꯤ ꯁꯥꯊꯤꯅ ꯑꯣꯠꯂꯤ ꯍꯩꯇ꯭ꯔꯤ. ꯃꯆꯥꯒꯤ ꯃꯇꯧꯗꯣ ꯂꯨꯝꯗꯨꯅ ꯊꯣꯏꯕꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯤ. ꯆꯥꯛꯈꯨꯝꯒꯤ ꯕꯔꯗꯥꯔ ꯃꯔꯨꯝꯗꯨꯗꯩ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯇꯤꯚꯤ ꯌꯦꯡꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ. ꯆꯞ ꯍꯦꯛ ꯃꯥꯟꯅꯖꯕ ꯃꯃꯥ ꯃꯆꯥꯅꯤ. ꯈꯠꯄ ꯂꯥꯡꯕꯁꯤ ꯄꯥꯝꯖꯈ꯭ꯔꯕꯅꯤ. ꯍꯧꯅꯗꯨꯅ ꯍꯦꯛꯇ ꯆꯠꯃꯤꯟꯅꯈꯤꯅꯤ. ꯂꯩꯃꯅ ꯀꯨꯏꯅꯤꯡꯉꯛꯄ ꯃꯇꯝꯗ ꯊꯣꯏꯕꯗ ꯍꯧꯗꯨꯅ ꯒꯥꯔꯤ ꯊꯧꯍꯟꯗꯨꯅ ꯄꯨꯈꯤꯅꯤ. ꯑꯄꯣꯛꯄ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯅ ꯂꯨꯅ ꯇꯧꯕꯤꯔꯤꯕ ꯃꯇꯧꯗꯨꯗ ꯊꯣꯏꯕꯅꯁꯨ ꯃꯃꯥ ꯄꯣꯛꯇꯕꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒꯗꯣ ꯅꯣꯡꯃꯇ ꯈꯟꯕ ꯉꯝꯍꯟꯗꯦ. ꯂꯩꯃꯅ ꯂꯨꯅ ꯇꯧꯕꯤꯔꯤꯕ ꯆꯥꯡꯗꯨꯗꯒꯤ ꯃꯥꯅꯁꯨ ꯇꯥꯗꯅ ꯃꯃꯥꯁꯤꯕꯨ ꯂꯨꯅ ꯇꯧꯖꯩ, ꯂꯨꯅ ꯈꯟꯖꯩ, ꯍꯥꯏꯕ ꯏꯟꯖꯩ. ꯃꯥꯅ ꯍꯦꯟꯅ ꯂꯩꯃꯒꯤ ꯃꯤꯅꯨꯡꯁꯤꯒꯤꯗꯣ ꯃꯥꯡꯍꯟꯖꯗꯦ. ꯆꯥꯛ ꯊꯤꯒꯦ ꯇꯧꯔꯝꯕ ꯅꯨꯄꯥꯗꯣ ꯁꯧꯔꯞ ꯀꯤꯆꯟꯗꯒꯤ ꯊꯣꯔꯛꯂꯤ. ꯃꯈꯨꯠꯇ ꯆꯥꯛ ꯊꯤꯅꯕ ꯄꯥꯏꯔꯝꯕ ꯈꯥꯕꯩꯗꯨꯃꯒ ꯂꯣꯏꯅꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯇꯤꯚꯤ ꯀꯥꯗ ꯆꯪꯂꯛꯂꯤ. ꯄꯧꯇꯛ ꯇꯧꯕ ꯈꯣꯟꯖꯦꯜꯗꯨꯒ ꯂꯣꯏꯅꯅ ꯁꯧꯔꯞ ꯇꯧꯅ ꯈꯣꯟꯖꯦꯜ ꯑꯃꯗ ꯃꯨꯛꯇꯨꯅ ꯍꯥꯏꯔꯛꯂꯤ. ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯦ. ꯅꯨꯄꯥꯅꯤ. ꯇꯧꯒꯦꯗ ꯉꯝꯃꯤꯗꯣ ꯑꯣꯜꯂꯤꯕ꯭ꯔꯥ ꯈꯪꯗꯦ. ꯃꯃꯥ ꯏꯕꯦꯝꯃꯗ ꯉꯥꯡꯂꯛꯂꯤꯕ ꯈꯣꯟꯗꯥꯗꯣ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯑꯣꯏꯕꯤꯗꯨꯗ ꯁꯥꯎꯔꯤꯕ꯭ꯔꯥ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯅꯨꯄꯥꯁꯤ. ꯃꯃꯥꯗ ꯍꯥꯏꯔꯝꯕꯗꯒꯤ ꯊꯣꯏꯕꯗ ꯐꯂꯞ ꯑꯃꯨꯛ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯤ. ꯊꯣꯏꯕ, ꯆꯥꯛꯁꯤ ꯐꯥꯎꯗꯤ ꯊꯤꯕ ꯌꯥꯕꯅꯤ ꯅꯪ. ꯁꯤ ꯐꯥꯎꯕꯗꯤ ꯃꯇꯦꯡ ꯇꯧꯕ ꯌꯥꯕꯅꯤ. ꯑꯔꯤꯕ ꯑꯩꯅ ꯊꯣꯡꯉꯒ ꯊꯤꯔꯒ ꯆꯥꯔꯗꯤ ꯅꯣꯏꯁꯨ ꯄꯥꯞꯄꯨꯔꯣꯏꯗ꯭ꯔꯣ? ꯊꯣꯏꯕ ꯊꯧꯁꯥꯗꯅ ꯌꯦꯡꯂꯤꯕ ꯇꯤꯚꯤꯗꯣ ꯌꯦꯡꯂꯗꯨꯅ ꯍꯟꯅꯒ ꯌꯦꯡꯗ ꯈꯨꯝꯂꯛꯂꯤ. ꯗꯥꯕꯥ, ꯏꯃꯥꯁꯤꯅ ꯊꯧꯔꯤꯅ ꯄꯨꯟꯈ꯭ꯔꯦ. ꯎꯄꯥꯏ ꯂꯩꯇꯦꯕꯣ. ꯗꯥꯕꯨꯡꯅ ꯑꯗꯨꯝ ꯇꯧꯔꯣ. ꯉꯁꯤꯗꯤ ꯏꯃꯥꯁꯤꯒꯤ ꯌꯥꯊꯪꯅꯤ. ꯄꯥꯕꯨꯡꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯍꯧꯕꯅꯤ. ꯈꯔ ꯊꯨꯔꯣ. ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗꯦꯅ ꯍꯥꯏꯔꯅꯤ. ꯏꯔꯤꯈꯣꯝꯕꯗꯣ ꯐꯥꯒꯤꯗꯩ ꯁꯥꯎꯔꯗꯨꯅ ꯈꯪꯂꯥꯎ ꯂꯧꯔꯛꯂꯤ. ꯊꯣꯏꯕ, ꯅꯪ ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯂꯥꯛꯑꯣꯏ ꯍꯥꯏꯕ꯭ꯔꯥ?
ꯇꯤꯚꯤꯗ ꯑꯣꯟꯁꯤꯜꯂꯝꯕ ꯃꯃꯥꯏꯗꯣ ꯅꯥꯀꯟ ꯑꯣꯟꯊꯣꯔꯛꯇꯨꯅ ꯏꯔꯤꯛ ꯈꯣꯝꯕꯗ ꯈꯧꯇꯛꯇꯧꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯂꯗꯨꯅ ꯀꯤꯔꯞ ꯈꯨꯝꯂꯛꯂꯤ ꯍꯣꯏ ꯂꯥꯛꯑꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯍꯧꯔꯤ ꯏꯔꯤꯛ ꯈꯣꯝꯕꯁꯨ ꯃꯇꯨꯡꯗ ꯁꯣꯂꯤ ꯃꯥꯂꯤꯒ ꯏꯟꯅꯔꯤ ꯉꯁꯤꯒꯤ ꯃꯇꯨ ꯊꯤꯕ ꯈꯪꯗꯕꯁꯤꯅ ꯑꯩ ꯑꯣꯠꯈꯤꯗꯣꯏꯁꯦ ꯀꯌꯥꯝ ꯋꯥꯠꯂꯤꯕꯅꯣ ꯈꯪꯗꯦꯕ ꯁꯛꯇꯥꯃꯛꯅꯤ ꯊꯣꯏꯕꯅ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯇꯥꯗꯨꯅ ꯏꯔꯤꯛ ꯈꯣꯝꯕꯁꯨ ꯁꯠ ꯍꯥꯏꯔꯛꯂꯤ ꯀꯩꯅꯣ ꯊꯣꯏꯕ ꯄꯥꯈꯠꯅ ꯃꯔꯩꯒꯗꯨ ꯇꯠꯂꯤ ꯈꯨꯝꯂꯛꯂꯤ ꯀꯩꯝ ꯍꯥꯏꯗꯦꯀꯣ ꯆꯠꯅ ꯑꯃꯨꯛꯁꯨ ꯃꯆꯨꯅ ꯄꯩꯊꯣꯛꯇꯨꯅ ꯃꯔꯨꯝ ꯁꯣꯜꯂꯤ ꯅꯥꯀꯣꯡꯒꯁꯤꯅ ꯁꯤꯡꯈꯤꯕꯁꯤꯅ ꯁꯤꯡꯗꯕ ꯀꯥꯟꯗꯅ ꯁꯤꯡꯗꯦ ꯒꯥꯟ ꯆꯥꯗꯅ ꯃꯊꯧ ꯇꯧꯔꯤꯕ ꯅꯥꯀꯣꯡꯗꯨꯃꯁꯨꯅꯦ ꯑꯃꯨꯛꯇ ꯂꯥꯏꯌꯦꯡ ꯊꯣꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯒ꯭ꯔꯣꯡꯒ ꯆꯪꯈꯤ ꯀꯤꯆꯟꯗ ꯃꯥꯒꯤ ꯗꯥꯕꯨꯡꯅ ꯊꯝꯂꯝꯕ ꯀꯣꯟꯁꯤꯡꯗꯨꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯥꯛꯇꯨ ꯊꯤꯕ ꯍꯧꯔꯤ ꯐꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯊꯣꯏꯕꯅ ꯃꯥꯒꯤ ꯗꯥꯕꯨꯡꯒꯤ ꯋꯥꯗꯣ ꯍꯦꯛꯇꯣꯛꯄꯗꯤ ꯄꯥꯛ ꯍꯦꯛ ꯉꯝꯖꯗꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯒꯤ ꯃꯌꯥꯝꯕ ꯁꯛꯅ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯅꯔꯕꯅꯤ ꯃꯥꯅꯁꯨ ꯃꯌꯥꯝꯕ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯩ ꯑꯗꯨꯒ ꯏꯔꯤꯛ ꯈꯣꯝꯕꯅꯁꯨ ꯃꯅꯥꯎꯗ ꯃꯅꯥꯎ ꯑꯃꯒꯨꯝ ꯈꯟꯖꯩ ꯂꯨꯅ ꯆꯥꯅ ꯇꯧꯖꯩ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯕ ꯅꯠꯇꯅ ꯊꯑꯣꯏꯅ ꯊꯣꯏꯕꯗ ꯐꯨꯕ ꯆꯩꯕ ꯇꯧꯗꯦ ꯃꯊꯛꯇ ꯃꯆꯦ ꯑꯃ ꯃꯈꯥꯗ ꯃꯅꯥꯎ ꯑꯃ ꯂꯩꯇꯕꯅ ꯃꯥꯒꯤꯗꯤ ꯊꯣꯏꯕꯅ ꯄꯨꯝꯅꯃꯛꯅꯤ ꯐꯥꯒꯤ ꯇꯧꯒꯜꯂꯤ ꯅꯣꯛꯀꯜꯂꯤ ꯍꯥꯏꯕ ꯏꯟꯒꯜꯂꯤ ꯈꯪꯂꯤꯕ ꯊꯣꯏꯕꯗ ꯅꯣꯡꯃꯗ ꯑꯀꯟꯕ ꯋꯥ ꯍꯥꯏꯗꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯏꯔꯤꯛ ꯈꯣꯝꯕ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯤ ꯆꯥꯔꯖ ꯇꯧꯔꯝꯕ ꯐꯣꯟꯗꯨꯃꯁꯨ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗꯒꯤ ꯀꯥꯒꯤ ꯊꯣꯡ ꯍꯦꯛ ꯆꯪꯐꯝꯒꯤ ꯅꯥꯀꯟꯗꯨꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯃꯅꯥꯛꯇꯨꯗ ꯄ꯭ꯔꯞ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯐꯣꯟꯗꯨꯗ ꯄꯥꯏꯈꯠꯇꯨꯅ ꯆꯥꯔꯖꯔꯗꯨ ꯐꯠ ꯁꯠꯇꯣꯛꯂꯤ ꯃꯤꯁꯀꯣꯜ 3 ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯗꯨꯅ ꯃꯀꯣꯛ ꯄꯥꯏꯔꯗꯨꯅ ꯐꯃꯨꯡꯗ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯛꯂꯤ ꯑꯁ ꯑꯩꯗꯤꯕ ꯁꯤꯅ ꯑꯃꯨꯛ ꯁꯣꯡ ꯃꯇꯦꯛ ꯂꯥꯡꯉꯥꯅꯤ ꯇꯧꯔꯤꯁꯤ ꯍꯤ ꯈꯣꯝꯕ ꯅꯪꯅ ꯇꯧꯕꯁꯤ ꯆꯨꯆꯥꯗꯦꯗꯀꯣ ꯑꯃꯈꯛ ꯇꯔꯛ ꯀꯣꯏꯖꯕꯁꯤꯗ ꯐꯔꯛ ꯍꯦꯛ ꯇꯥꯏꯗ ꯇꯩꯅꯐꯝ ꯈꯪꯗ ꯅꯥꯁꯤ ꯈꯣꯡꯗ ꯇꯩꯅꯩ ꯀꯥꯏ ꯍꯥꯏꯅꯕꯅꯤ ꯑꯩꯒꯤꯗꯤ ꯅꯥꯁꯤ ꯈꯣꯡꯁꯨ ꯂꯩꯇꯦ ꯊꯤꯡꯒꯜꯗꯨꯁꯨ ꯂꯩꯇꯦ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯂꯤꯖꯔꯒ ꯂꯩꯔꯒꯦ ꯁꯤꯅ ꯐꯔꯅꯤ ꯑꯩ ꯈꯪꯉꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯦ ꯃꯊꯥ ꯁꯥꯔꯤ ꯍꯥꯏꯒꯨꯝꯂꯤ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨ ꯀꯣꯜꯕꯦꯛ ꯇꯧꯁꯤꯜꯂꯨꯔꯒ ꯈꯥꯛꯊꯔꯛꯀꯗꯕ ꯕ꯭ꯔꯖꯗꯨ ꯃꯃꯤꯠ ꯁꯨꯛꯂꯗꯨꯅ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯒ ꯇꯥꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯃꯥ ꯈꯪꯂꯤ ꯀꯣꯜꯕꯦꯛ ꯇꯧꯁꯤꯗꯧꯔꯣꯏ ꯁꯨꯝ ꯈꯜꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯀꯣꯜ ꯑꯃ ꯐꯠ ꯂꯥꯛꯂꯤ ꯏꯔꯤꯛ ꯈꯣꯝꯕꯁꯨ ꯍꯥꯊꯨꯅ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯒ ꯇꯞꯅ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯀꯧꯔꯨꯏ ꯁꯅꯥ ꯍꯥꯏꯕꯒ ꯇꯧꯕꯒ ꯍꯧꯔꯛꯂꯤ ꯂꯋꯥꯏꯗꯨꯗ ꯍꯦꯛꯇ ꯂꯥꯛꯊꯔꯛꯂꯤ ꯅꯥꯀꯣꯡꯗ ꯊꯝꯃꯝꯕ ꯐꯣꯟꯗꯣ ꯈꯖꯤꯛ ꯊꯥꯡꯗꯣꯔꯛꯂꯒ ꯃꯃꯤꯠ ꯁꯨꯛꯂꯞ ꯇꯧꯅ ꯇꯞꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ ꯑꯁ ꯀꯩꯅꯣ ꯂꯋꯥꯏꯁꯤꯗ ꯍꯦꯛꯇ ꯂꯥꯛꯂꯛꯏꯁꯤꯅ ꯁꯅꯥꯂꯦꯟꯗꯣ ꯏꯁꯧ ꯀꯥꯕꯛꯀ ꯂꯥꯡꯅꯗꯨꯅ ꯐꯠ ꯈꯨꯝꯂꯛꯂꯤ ꯅꯪ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥ ꯀꯣꯜ ꯄꯥꯏꯔꯛꯄ꯭ꯔꯣ ꯁꯥꯎꯔꯝꯕꯗꯩ ꯈꯔ ꯄꯤꯊꯗꯨꯅ ꯍꯥꯏꯔꯛꯄ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯥꯒꯤ ꯋꯥꯗꯨꯗ ꯅꯨꯄꯥ ꯑꯃꯁꯨ ꯃꯇꯥꯡ ꯆꯥꯔꯤ ꯈꯟ ꯆꯥꯟꯁ ꯂꯧꯁꯤꯜꯂꯛꯂꯤ ꯍꯦꯔꯥ ꯅꯪ ꯑꯣꯏ ꯐꯨꯗꯔꯛꯀꯅꯤ ꯑꯩꯅ ꯄꯥꯕꯨꯡꯒꯤ ꯃꯊꯥꯔꯛꯑꯒꯦꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯃꯥꯅ ꯀꯣꯏꯅ ꯏꯁꯧꯒ ꯂꯥꯡꯁꯤꯜꯂꯛꯏ ꯂꯥꯡꯗ꯭ꯔꯗꯤ ꯅꯁꯥꯅ ꯇꯧꯖꯕꯅꯤ ꯑꯩꯗꯤ ꯈꯪꯗꯦ ꯁꯅꯥꯂꯦꯟ ꯃꯆꯦꯡꯒꯗꯨ ꯄꯣꯝꯊꯣꯛꯇꯨꯅ ꯉꯔꯪ ꯉꯪꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯥꯅ ꯀꯣꯜ ꯄꯥꯏꯔꯛꯇ꯭ꯔꯒ ꯅꯁꯥꯅ ꯇꯧꯖꯕꯅꯤ ꯀꯥꯏꯅꯒ ꯌꯥꯝꯕ ꯅꯪ ꯑꯩꯅ ꯐꯥꯒꯤꯗꯩ ꯁꯣꯏꯗꯅ ꯁꯥꯎꯖꯔꯛꯀꯅꯤ ꯍꯦ ꯉꯁꯤ ꯅꯁꯥꯅ ꯁꯤꯟꯖꯕ ꯅꯠꯄ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯌꯥꯎꯗꯦꯀꯣ ꯅꯪ ꯅꯁꯥꯅ ꯁꯥꯎꯖꯒꯦꯅ ꯏꯟꯚꯥꯏꯠ ꯇꯧꯖꯕꯩꯅꯤ ꯁꯅꯥꯂꯦꯟꯗꯣ ꯁꯥꯎꯔꯪꯅꯅ ꯏꯔꯤꯛ ꯈꯣꯝꯕꯗ ꯂꯥꯎꯁꯤꯜꯂꯛꯂꯤ ꯌꯥꯝꯕ ꯅꯈꯣꯟꯒꯗꯣ ꯍꯥꯏꯒꯠꯂꯛꯀꯅꯨ ꯅꯌꯨꯝꯗ ꯂꯥꯛꯆꯁꯅꯤꯍꯦ ꯂꯥꯛꯑꯣꯍꯦ ꯂꯥꯛꯑꯣꯕ ꯁꯨꯛꯊꯣꯛꯑꯣꯏ ꯊꯣꯛꯂꯣꯏ ꯋꯥꯜ ꯀꯥꯒꯦꯔꯥ ꯆꯣꯡꯈꯠꯂꯛꯀꯦꯔꯥ ꯒꯦꯠꯇꯒꯤꯅꯦ ꯑꯗꯨꯝ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯉꯒꯦꯔꯥ ꯅꯪ ꯎꯅꯕꯤꯒꯗꯕ ꯂꯩꯇꯦ ꯑꯩꯅ ꯊꯣꯛꯄꯤꯔꯛꯀꯅꯨꯗ ꯑꯩ ꯑꯗꯨꯝ ꯄꯨꯊꯣꯛꯆꯒꯦ ꯄꯣꯔꯒꯔꯥ ꯄꯝꯃꯒꯔꯥ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯍꯣꯠꯅꯔꯒꯦ ꯑꯗꯨꯃꯗꯤ ꯌꯥꯔꯅꯤ ꯁꯅꯥꯂꯦꯟꯗꯣ ꯏꯔꯤꯛ ꯈꯣꯝꯕꯅ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗ ꯇꯞꯊꯔꯛꯂꯤ ꯌꯥꯔꯦ ꯌꯥꯝꯕꯣ ꯅꯪ ꯆꯥꯛ ꯊꯣꯡꯉꯣꯏꯔꯣ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯟꯗꯨꯗ ꯁꯅꯥꯂꯦꯟꯁꯨ ꯅꯣꯛꯈꯤꯒ ꯇꯧꯔꯗꯨꯅ ꯇꯝꯁꯜꯂꯨ ꯌꯥꯝ ꯀꯥꯟꯅꯔꯛꯀꯅꯤ ꯀꯔꯦꯝꯅꯕ ꯃꯥꯟꯁꯤꯜꯂꯛꯄꯗꯨꯗ ꯏꯔꯤꯛ ꯈꯣꯝꯕꯁꯨ ꯁꯥꯎꯒꯠꯂꯛꯂꯤ ꯌꯥꯔꯦ ꯅꯪꯃꯁꯨ ꯑꯩ ꯋꯥꯠꯄꯗ ꯁꯔꯨꯛ ꯌꯥꯝꯅ ꯌꯥꯎꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯣꯏꯅ ꯍꯥꯏꯗ꯭ꯔꯕꯅꯤ ꯅꯁꯥꯅ ꯑꯝꯇ ꯈꯪꯗꯦ ꯆꯍꯤꯗꯨꯅ ꯑꯉꯥꯡ ꯑꯣꯏꯗꯤ ꯐꯩ ꯍꯅꯨꯊꯪꯗꯨꯗ ꯀꯔꯤꯅꯣ ꯁꯤꯟꯗ ꯁꯅꯥꯂꯦꯟꯁꯨ ꯃꯥꯅ ꯂꯥꯟꯅꯤ ꯈꯪꯂꯗꯨꯅ ꯈꯣꯟꯖꯦꯜꯒꯗꯨ ꯅꯧꯊꯗꯨꯅ ꯀꯦꯁꯤꯟꯅꯔꯛꯂꯤ ꯌꯥꯝꯕ ꯆꯥꯛ ꯆꯥꯔꯕ ꯍꯣꯏꯅꯦꯍꯦ ꯆꯥꯔꯦ ꯏꯕꯦꯝꯃꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯁꯅꯥꯂꯦꯟꯒꯤ ꯃꯅꯝ ꯁꯅꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗ ꯊꯤꯜꯂꯛꯂꯤ ꯅꯥꯀꯣꯡꯗ ꯌꯦꯞꯂꯝꯕ ꯐꯣꯟꯗꯣ ꯍꯥꯏꯐꯦꯠ ꯊꯥꯡꯊꯔꯗꯨꯅ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯀꯅꯥꯅꯣ ꯆꯪꯉꯛꯑꯣ ꯊꯥꯗꯣꯏꯁꯨ ꯃꯄꯥꯟꯗꯒꯤ ꯁꯅꯥꯂꯦꯟ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯂꯧꯔꯛꯂꯤ ꯑꯩꯅꯦ ꯕꯦꯝꯃ ꯊꯣꯡꯁꯦ ꯍꯥꯡꯉꯨꯁꯦ
ꯏꯅꯝꯃ ꯊꯣꯡ ꯂꯧꯗꯧꯗꯕꯅꯤ ꯏꯜꯂꯛꯑꯣ ꯑꯗꯨꯝ ꯊꯥꯗꯣꯏ ꯊꯣꯡꯗꯣ ꯍꯥꯏꯐꯦꯠ ꯏꯟꯂꯗꯨꯅ ꯍꯥꯡꯗꯣꯔꯛꯂꯒ ꯆꯪꯂꯛꯂꯤ ꯍꯩꯃ ꯂꯣꯟꯗꯦꯅꯦꯍꯦ ꯉꯥꯡꯅ ꯃꯆꯩꯒꯤ ꯐꯃꯨꯡꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯊꯔꯛꯂꯤ ꯀꯩꯗꯧꯔꯒꯦ ꯏꯅꯝꯃ ꯊꯥꯗꯣꯏ ꯃꯆꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯒ ꯍꯪꯂꯛꯂꯤ ꯅꯪ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯕꯕꯥ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯇꯥꯃꯣ ꯍꯣꯏꯗꯤ ꯆꯥꯛꯇꯣꯛꯈ꯭ꯔꯤ ꯑꯩꯗꯤ ꯆꯟꯒ ꯆꯥꯔꯒꯦꯅ ꯆꯥꯗ꯭ꯔꯤ ꯅꯪ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯗꯤ ꯆꯥꯎꯔꯁꯤꯔꯣ ꯍꯣꯔꯦꯟ ꯅꯊꯟꯅ ꯆꯥꯕꯗꯣ ꯏꯪꯂꯅꯤ ꯑꯩꯁꯨ ꯑꯗꯨꯝ ꯆꯥꯕꯗꯣ ꯕꯤꯠ ꯌꯥꯎꯗꯦ ꯆꯥꯛ ꯊꯤꯔꯝꯃꯣꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯏꯅꯝꯃ ꯆꯥꯔꯁꯤ ꯑꯩ ꯀꯨꯝꯃꯛꯑꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯑꯦꯀꯣ ꯆꯥꯛ ꯊꯤꯔꯝꯃꯗꯧꯕꯅꯤ ꯀꯨꯏꯔꯛꯑꯅꯨꯀꯣ ꯏꯅꯝꯃ ꯊꯥꯗꯣꯏ ꯃꯆꯟꯕꯨ ꯀꯧꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤ ꯁꯅꯥꯁꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦꯅ ꯍꯥꯏꯔꯝꯂꯒ ꯀꯣꯜ ꯀꯛꯈ꯭ꯔꯤ ꯎꯄꯥꯏ ꯂꯩꯇꯦ ꯏꯔꯤꯈꯣꯡꯕꯁꯨ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯤ ꯄꯦꯜꯂꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯅꯣꯡꯃꯗ ꯃꯄꯨꯡ ꯐꯥꯕ ꯔꯣꯃꯥꯟꯁꯀ ꯇꯧꯖ ꯉꯝꯄꯣꯠꯇꯦ ꯆꯍꯤꯅꯗꯤ ꯁꯨꯝ ꯍꯥꯞꯆꯤꯜꯂꯛꯏ ꯃꯥꯁꯨ 28-29 ꯃꯨꯛꯇꯤ ꯁꯨꯔꯝꯕꯅꯤ ꯃꯁꯥꯅ ꯈꯤꯇꯪ ꯈꯟꯕꯗꯤ ꯐꯕꯅꯦꯕ ꯃꯥꯁꯨ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯤꯕ ꯀꯥꯟꯅꯗꯦꯗ ꯇꯨꯝꯊꯣꯛꯀꯦꯗ ꯍꯩ ꯄꯥꯈꯪ ꯑꯔꯤꯕꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯀꯩ ꯀꯥꯟꯗꯕꯗ ꯆꯥꯛ ꯈꯔ ꯊꯣꯡ ꯐꯤ ꯈꯔꯁꯨ ꯇꯧ ꯂꯩꯕꯅ ꯃꯐꯔꯅꯤ ꯃꯁꯤꯗꯤ ꯐꯔꯦ ꯁꯤ ꯃꯉꯥꯏꯔꯦ ꯇꯨꯝꯃꯒꯦ ꯉꯁꯥꯏꯁꯨ ꯃꯥꯅ ꯍꯦꯛ ꯉꯝꯈꯤ ꯅꯨꯄꯥ ꯅꯠꯇ꯭ꯔ ꯃꯥꯜꯂꯤꯗ ꯑꯩꯁꯦ ꯂꯩꯃꯤꯟꯅꯗ꯭ꯔꯤꯉꯩꯁꯤꯗ ꯃꯥꯅ ꯁꯨꯛ ꯌꯥꯝꯅ ꯉꯝꯃꯤꯁꯤꯅꯗꯤ ꯂꯩꯒ ꯂꯩꯃꯤꯟꯅꯔꯗꯤ ꯃꯥꯅ ꯁꯨꯛꯄꯥꯏ ꯄꯩꯁꯤꯟꯈꯤꯕꯩ ꯃꯑꯣꯡꯅꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯋꯥꯈꯜ ꯃꯥꯡꯉꯦ ꯑꯩ ꯇꯨꯝꯃꯤ ꯍꯥꯏꯁꯤꯅꯤ ꯃꯊꯟꯇ ꯃꯨꯔꯨꯝꯒ ꯁꯣꯜꯂꯗꯨꯅ ꯐꯩꯖꯨꯞꯀꯗꯣ ꯃꯀꯣꯛ ꯄꯨꯂꯞ ꯁꯨꯠꯆꯤꯜꯂꯒ ꯅꯥꯟꯅ ꯆꯤꯡꯈꯠꯂꯒ ꯇꯨꯝꯊꯈ꯭ꯔꯤ